Russia Naitom Tahannaba Amasung China Thengnanaba US ki Thourangda Make in India jet engine Yaori. US ki Biden administration na Russia dagi New Delhi bu maikay honglaknaba amasung China ki mayokta Thengnanaba hotnaduna US amasung India na General Electric koga punna jet engine sing puthokpa yabagi Thourang yauna advanced defense amasung computing technology khangminanaba Thourang tawre. US India Initiative on Critical and Emerging Technology haina khangnaba plan adugi marik sumba singadu ngahan phongkhe. US National Security Advisor Jack Sullivan na chawrakpa pawdam amada framework adu Moscow natraga Beijing na piragliba geopolitical gi singnaba singadu khaktagi maramdage natte haikhe. Adubu mahakna China gi akanba military khongthang sing amasung economic ke policy singna Delhi amasung malim gi atay konung singgi wakhalonda achouba sapu ama pi haina makha takhe. India ki damak pamgada bahiram amade combat aircraft makhoina sizinariba GE engine sing India da puthokpa si oigane. US official sing na General Electric Court ke India ki land gi plane sing gi damak jet engine sing punna puthokminanaba ayaba pinaba thangalakpa wafam ama yengsilli haina Sullivan laibak pokpa numita haikhe. Wafam adugi matangda kayam thuna laukthokadagi haibadu mahakna haiba ngamdei. Adubu laibak asina thuba amasung chawna khumang chawsinbada mijeng thamli haikhe. GE engine sing India da assemble tawnabagi ayaba piba aduna military hardware gi damak laibak aduna Russia da tangjaba du hanthananabagi khongthang ama oiragane. Madu Ukraine da Russia na landabagi matangda Moscow bu Naitom Tahannaba hotnabada American diplomacy gi kanaba ama oigane. India na hojik Russian European amasung laibak sina puthoksaba jet singge yansinaba mapaide. GE engine sing danatana ICET aduda artillery system armor infantry vehicle sing maritime security loinana semiconductor sing quantum computing amasung artificial intelligence ki matangda tengbang na basu yaure. US National Security Advisor Sullivan na India ka partnership tawnaba si India amasung Russia ki marakta lariba weapons threat adugi yenglabade khudong thiningai oidaba natte haikhe. Supply chain singge diversification da India na saglo nama lobang ngamba semiconductor sing da tengbang na basu team sing aduna khanakhe hairiba thabak sing adugi manungda 5G telecommunication equipment ki matangda Huawei technology ko limited kamayong na ba topa maputhok na bagi thabak sing yaure. US National Security sanction singge sahi kayadage hana na sogan khraba China ge Huawei da US farm sing na equipment yon bada pumthing thing na ba hojik White House na khalle. India na masagi chips fabrication facility sing laibai basi political amasung policy gi aning bage hiramne know how natraga talent wat pagi na tehaina Sullivan haikhe. Advanced semiconductor manufacturing bu America da amuk purak na bage US na hona bai basi qualified workforce ama phangbada chawna makha pole. Aroi bada tabir bapum namak pu thagat chare.